ꯑꯗꯨꯒ ꯑꯩꯅ ꯀꯥꯡꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇ ꯍꯥꯏꯖꯒꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ DPS ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯥꯅ ꯄꯤꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯔꯣꯏ ꯃꯆꯤꯅ ꯁꯥꯟꯅꯕ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇꯁꯨ ꯑꯁꯤꯁꯤꯅ ꯁꯥꯟꯅꯗꯦ ꯀꯥꯡꯁꯦ ꯑꯍꯥꯟꯕꯗ ꯊꯦꯡꯒꯨꯒꯤ ꯃꯎꯟꯅ ꯁꯥꯟꯅꯔꯝꯃꯤ ꯃꯇꯨꯡꯗ ꯏꯔꯣꯏ ꯃꯆꯤꯅ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯥꯡ ꯃꯆꯥꯗ ꯁꯨꯝ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯖꯔꯦ ꯑꯗꯨꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯕꯣꯟ ꯃꯤꯇꯩꯅ ꯇꯥꯔꯤꯕ ꯑꯀꯣꯏꯕ ꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯂꯂꯥꯒ ꯆꯦꯡꯕꯤꯜꯒ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯍꯤꯡꯒꯂꯥ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯂꯩ ꯕꯥꯇꯤꯒ꯭ꯔꯥꯝ ꯂꯩ ꯑꯩꯈꯣꯏ ꯌꯥꯔꯤꯕꯣꯟꯗ ꯁꯥꯟꯅꯔꯝꯕ ꯀꯥꯡꯄꯥꯛꯁꯦ ꯃꯨꯠꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯁꯨꯝ ꯍꯤꯡꯍꯟꯁꯤ ꯑꯁꯤꯒꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯃꯤꯇꯩꯒꯤꯁꯦ ꯈꯪꯍꯟꯁꯤ ꯆꯥꯎꯈꯠꯂꯕ ꯖꯨꯒꯁꯤꯒ ꯑꯁꯤꯁꯨ ꯑꯩꯈꯣই ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯤꯇꯩ ꯅꯠꯇꯕ ꯁꯨ ꯈꯪꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇꯁꯨ ꯑꯁꯤꯒꯤ ꯀꯥꯡꯁꯦ ꯁꯥꯟꯅꯗ꯭ꯔꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯥꯡꯄꯥꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯤꯡꯍꯟꯁꯤ ꯍꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯁꯤꯗ ꯂꯩꯔꯤꯕ ꯃꯥꯟꯗꯣꯞꯁꯤꯗ ꯏꯄꯥ ꯏꯄꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯕꯨ ꯄꯣꯛꯄ ꯏꯄꯨ ꯃꯌꯥꯝꯁꯤꯅ ꯁꯥꯟꯅꯔꯝꯕꯁꯤꯒ ꯑꯩꯈꯣꯏꯅ ꯁꯤ ꯃꯐꯝꯁꯤꯒ ꯁꯥꯟꯅꯕꯁꯤꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯍꯤꯡꯍꯟꯁꯤ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯦ ꯅꯍꯥꯔꯣꯟꯁꯤꯡꯁꯨ ꯑꯁꯤꯁꯦ ꯍꯤꯡꯍꯧꯅꯕ ꯀꯥꯡꯄꯥꯛꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯣꯟꯅ ꯂꯩꯅꯔꯤ ꯃꯥꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯕꯅꯤ ꯑꯁꯤꯒꯤ ꯄꯥꯎꯇꯥꯛꯁꯤꯅ ꯅꯍꯥꯔꯣꯜꯁꯤꯡꯁꯤga ꯏꯄꯥ ꯏꯄꯨꯅ ꯁꯥꯟꯅꯔꯝꯕ ꯑꯁꯤꯒꯤ ꯀꯥꯡꯄꯥꯛ ꯑꯁꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯃꯇꯝ ꯑꯃꯗ ꯁꯥꯟꯅꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯣꯏꯗ ꯎꯠꯄꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯀꯥꯡꯄꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯅꯔꯦ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯌꯥꯔꯤꯕꯣꯟꯁꯤꯒ ꯃꯩꯇꯩꯅ ꯇꯥꯔꯤꯕ ꯂꯝ ꯑꯁꯤꯒ ꯍꯤꯡꯒꯂꯥꯗ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯗ ꯕꯥꯇꯤꯒ꯭ꯔꯥꯝꯗ ꯈꯨꯝꯕꯣꯡꯈꯨꯟꯗ ꯒ꯭ꯋꯥꯂꯤꯐꯥꯔꯗ ꯊꯤꯡꯒꯣꯡ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯃꯦꯟ ꯑꯣꯏꯅ ꯂꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯤꯇꯤ ꯔꯣꯗꯀ ꯊꯪꯒꯥꯜ ꯔꯣꯗ ꯄꯥꯎꯅꯥ ꯔꯣꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ꯑꯁꯤꯁꯤꯕꯨ ꯉꯥꯛꯅ ꯆꯠꯄꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯅ ꯆꯠꯂꯤꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯨꯠꯈ꯭ꯔꯕ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯤꯡꯍꯟꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯁꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯁꯤꯒꯤ ꯀꯪꯂꯩꯔꯣꯟ ꯑꯃ ꯂꯩꯔꯝꯃꯤ ꯀꯥꯡ ꯁꯥꯟꯅꯕꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯔꯨꯜ ꯔꯤꯒꯨꯂꯦꯁꯟꯗꯣ ꯃꯃꯥꯡꯉꯩꯗ ꯁꯥꯟꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯌꯥꯝꯅꯗꯤ ꯇꯥꯛꯆꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯥꯡꯄꯥꯛ ꯁꯥꯟꯅꯕꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯃꯁꯤꯒꯤ ꯁꯥꯟꯅꯕꯁꯦ ꯆꯠꯅꯕꯤꯁꯦ ꯂꯥꯛꯄꯅꯣ ꯑꯝꯇꯪ ꯏꯌꯥꯝꯕ ꯃꯁꯤ ꯆꯥꯎꯔꯥꯛꯄ ꯑꯝꯇꯪ ꯇꯝꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 60 ꯃꯊꯛ ꯀꯥꯔꯕꯅꯤ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯍꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯀꯥꯡꯄꯥꯛ ꯃꯣꯏꯅ ꯁꯥꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯀꯥꯞꯄꯁꯨ ꯍꯩꯇꯦ ꯚꯥꯞꯇꯤ ꯈꯔ ꯇꯥꯕ ꯑꯁꯨꯝ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯀꯥꯡꯊꯣꯟ ꯃꯆꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯀꯥꯡꯊꯣꯟ ꯃꯆꯥꯗꯨꯒꯤ ꯃꯣꯏ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯕ ꯈꯣꯠꯄ ꯇꯧꯅ ꯑꯩꯈꯣꯏꯅ ꯈꯔ ꯆꯍꯤ 19 ꯁꯨꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯑꯗꯨꯝ ꯁꯨꯝ ꯈꯟꯕꯗ ꯏꯄꯥꯒꯤ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯁꯤꯒꯤ ꯀꯥꯡꯄꯥꯛꯁꯦ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ರೆ ꯑꯁꯤꯒꯤꯁꯦ ꯀꯥꯡꯄꯥꯛꯁꯦ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯏꯄꯨ ꯍꯥꯛꯇꯛꯇ ꯑꯩꯒꯤꯗꯒꯤ ꯏꯄꯨ ꯍꯥꯛꯇꯛꯇ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯄꯥꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 100 ꯃꯊꯛ ꯀꯥꯅ ꯁꯥꯟꯅꯔꯕ 100 ꯃꯊꯛ ꯀꯥꯕꯗꯒꯤ ꯍꯦꯟꯅ ꯁꯥꯟꯅꯔꯛꯄ ꯀꯥꯡ ꯃꯊꯛ ꯀꯥꯕꯗꯒꯤ ꯍꯦꯟꯅ ꯁꯥꯟꯅꯔꯕ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯤꯒꯤ ꯄꯥꯟꯖꯜ ꯑꯣꯏꯕꯁꯦ ꯃꯥꯒꯤ ꯄꯣꯏꯟꯠꯁꯦ ꯄꯥꯟꯖꯜ ꯑꯣꯏꯕꯁꯦ ꯃꯁꯤ ꯆꯥꯎꯔꯥꯛꯄ ꯑꯝꯇꯪ ꯇꯥꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯏꯌꯥꯝꯕ ꯄꯥꯟꯖꯜꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯣꯏꯕꯅꯣ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯕ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯀꯥꯡꯁꯤꯒꯤ ꯔꯨꯜꯁꯦ ꯑꯁꯨꯝ ꯇꯧꯏ ꯈꯔ ꯁꯝꯅ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯇꯣꯁ ꯇꯧꯅꯔꯝꯗꯦ ꯑꯍꯟ ꯅꯍꯥ ꯁꯥꯟꯅꯔꯝꯃꯤ ꯑꯍꯟ ꯑꯣꯏꯕꯁꯤꯅ ꯍꯥꯟꯅ ꯍꯧꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯣꯏꯕꯗ ꯍꯧꯍꯜꯂꯝꯃꯤ ꯍꯧꯒꯗꯕ ꯃꯥꯏꯀꯩꯁꯤꯅ ꯑꯋꯥꯡ ꯑꯣꯏꯅ ꯐꯝꯃꯤ ꯑꯗꯨꯒ ꯄꯥꯟꯖꯟꯁꯤꯅ ꯆꯦꯛꯐꯩ ꯑꯃ ꯄꯥꯜꯂꯦ ꯑꯅꯤ ꯄꯥꯜꯂꯦ ꯍꯥꯏꯔꯒ ꯂꯝꯙꯥ ꯍꯥꯏꯅ ꯀꯥꯞꯅ ꯄꯥꯟꯕꯁꯤꯅ ꯑꯁꯤꯃꯨꯛ ꯑꯁꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯁꯤꯕꯁꯦ ꯂꯧꯈꯠꯂꯒ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯀꯣꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒ ꯆꯦꯛꯐꯩ ꯑꯅꯤꯒ ꯂꯝꯙꯥ ꯑꯃꯒꯅ ꯄꯥꯟꯖꯜ ꯑꯃ ꯑꯣ ꯆꯦꯛꯐꯩ ꯑꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯂꯪꯕ ꯈꯨꯠꯅ ꯂꯦꯞꯄꯒ ꯂꯪꯕ ꯐꯩꯖꯣꯝ ꯇꯥꯈꯠꯂꯒ ꯐꯩꯖꯣꯝꯁꯦ ꯈꯨ ꯑꯣꯟꯗꯅ ꯇꯥꯈꯠꯂꯒ ꯂꯪꯉꯒ ꯄꯥꯟꯕ ꯂꯤꯀꯣꯟꯗ ꯄꯥꯟꯕ ꯑꯣ ꯁꯤꯅ ꯆꯦꯛꯐꯩ ꯀꯧꯕ ꯑꯁꯤꯅ ꯆꯦꯛꯐꯩ ꯀꯧꯔꯦ ꯂꯝꯙꯥ ꯍꯥꯏꯕꯁꯤꯅ ꯂꯩꯗ ꯊꯥꯔꯒ ꯃꯥꯒꯤ ꯈꯨꯠꯅ ꯀꯥꯞꯄꯒ ꯑꯁꯣꯝꯗ ꯀꯥꯡꯆꯦꯠꯅ ꯈꯤꯜꯂꯒ ꯃꯥꯒꯤ ꯃꯄꯥꯟ ꯇꯥꯔꯒꯅ ꯍꯤꯡꯕ ꯃꯅꯨꯡ ꯇꯥꯔꯒꯅ ꯁꯤꯕ ꯃꯅꯨꯡꯗ ꯇꯥꯔ ꯁꯤꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯑꯁꯤꯕ ꯂꯧꯈꯠꯅꯕ ꯍꯥꯏꯅ ꯑꯃꯨꯛ ꯂꯩ ꯑꯁꯤꯕꯁꯦ ꯂꯧꯈꯠꯂꯒ ꯄꯥꯟꯖꯟ ꯑꯃ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯑꯣ ꯅꯥꯀꯜ ꯍꯧꯖꯤꯛꯀꯤ ꯁꯥꯟꯅꯕꯁꯦ ꯄ꯭ꯂꯦꯌꯔ ꯁꯥꯏꯠ ꯑꯃꯗ ꯄ꯭ꯂꯦꯌꯔ 8
fight amada player tare punna total chitai ani da nupa phama langji nupa phamaga nupi ani na marakta phamaga nupa na me noiraga sanaba ka oh nipa nupi apunba sanaba sida nipa ahum nupi mari nupi na chitai phamba jade nupi na mayai da langji phamba jade nupa gi phambam ni se nupa na langji phambani chitai ani phambani nipa ani nupa ahum nupa taru nupi mari nupi nipa asi nipa nupi apunba gi sanaba apunba tara mari na sanaba thank you yam babu masing lai tana thagasari